adum hojik lariba mitkup tu su photo kap thoklaga chahi kun gi matung damu yeng lagadi hojik kim nikup si matam du di nangi thamoi kai hobom khai chaning ba lening badungai gi nungshiraba matam amamong soidan oirak toribani supnagi photo ama khangna tawung ambasi ikoi amana tawung amnade photo mana dombu adongi hau kraba matamgi chap chawa dungai gi mitkup amada tinbi bangami A photograph reaches out and catches one singular moment in time and space. photo album da boiro isagi smartphone da boiro aikoini isagi ariba photo ma yengma matamda aikoina hau kraba punsigi akak daba matam amaning singlei madugi hau kraba matam du da amuk hannaga chatpe yaradi nungai ni he dana khalle matam du nungsiba phawi photo frame manung du da yawriba sapon kef atik putu phaw nungsiba phawi chahi kun gi matung stai da madugi sapon kef atik putu kadai da makti leram khini yadana thantang je time travel tongning magi apa madu khangin hingale adu puning changna tabiyo photo do da uriba mitkup tu adum hujuk hujik lerim mitkup tu ga khena badi nate aikoi mioi ba haibasi khutta leiba isada leiba inakta leiba poti mamalina khan bangamde adum hujik leriba mitkup tu su photo kap thoklaga chahi kun gi matung damu yeng lagadi hujik kim nikup si matam du di nangi thamoi kai hobom khai chaning ba lening badungai gi nungshiraba matam amamong soidan oirak toribani aikoina kalakjaba aikoina tawbangam da thaba ama photo mana tawbangam bagi maramdi photo mana aikoida tai aikoido le punsigi akaknaba tangkak amagi akaknaba matam ama khaktang da thawai yauna mapung phana hingbagi mahau du kamdawi haibda aikoido le What is like to exist in one frame of time, to be completely present? camera da na mahupa video gi sin na taba aikoi gi punsigi tongan masin singda aikoi ga loina duna chaliba akoi bi posting sibusu asai sapon ke batik padugum mamal leina loina biragadi nisa yaw dana hai oi biya gani harau nungai bana thangani punsigi artha matam gi mamal khanglakani ngasi na ngarang oidringai ngarang nga han oi kidringai punsigi mitkup kudingmak thaini gi nungsiba photo mani khanna hingba tambiyo punsigi fajabut naba mitkup kuding photo kapagi mathau tade maramde Every moment has its singular frame, and we don't always need a photograph to feel what a photograph made us feel.